KAMJONG district Changjapham Louduna Leiramba Myanmar Refugee SHING HOUKHIBA NUMIT KHARANI ASIDA Masha Maram Da Hankhre HAIRI Any Naugi report Amana Hai Kumza Lisingani Kunmatwege February da Myanmar da military ku lakhibadage Masagi Maram Thadok Lamlaga Myanmar Macha Lising Taret Hena Lanjen na Kirpeni Lanjen na Rakhiba Singh Aduki Manung da Miyoi Kaya KAMJONG district ki Manung Chana Kasong Kulen subdivision da Laiba Namle Wangli Kanching Ke Asang Kulen Makan Punamran Choro Pilong Faikok Huimin Thana Sangkalok Amade Kangun Nachingba Khul Singh da Hangba relief camp Singh da Changjapham Louduna Leiramba Makhoina Mafam Singh aduda Leiringaida Indian authority na Masagi Chahi Mangagi Makhada Leiba Angang Singh Yaudana Miyoi Lising Taruk Henbage biometric data Laukrabani Adubo Yumthang Nana Leiriba Myanmar ge Fibam Karamakai Fagat Lakhibadage Refugee Lising Mangarom Masagi Maram Da Hankhre Aduga Lising Anirom da KAMJONG district Leiri HAIRI Power Sina Makatana Hai Lau Pantha Oibana border Nakna Laiba refugee Kayage Ayuk Nungtilgi Matamda Myanmar da Chatuna Lau Uraga Numidangdana KAMJONG district Halai HAIRI Refugee Singa do Ayambana Leiramba Lomi Oibana Indian authority na Makhoigi Masak Maming Khangnaba identity card issue Tauri Adumoinamak Kumza Lising Amaga Chamapan Yankai Mathoigi Refugee Convention Amasung Kumza Lising Amaga Chamapan Humputaret ke protocol da Khutiek Pibadade India Yaukhidabani Lanje Lakliba Singa do Indian authority na Laifam Chafam Pibada Natana Nongmada Jangdaba Yadraba Potlam Singh Piri Housing Mafam Aduda Oirakliba Fiba Madu District Administration na Central Amasung State Force ki Matengaloina na Kupna Yengsili Hainaso Pao Sinamakatari